ꯅꯣꯕꯥꯞꯁꯦ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯆꯥ ꯉꯥꯛꯇ ꯉꯥꯏꯔꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯆꯥꯒꯦ ꯇꯧꯔꯤꯉꯩꯗꯀꯣ ꯁꯨꯝ ꯊꯦꯡꯖꯈꯤꯕ ꯅꯣꯕꯥꯞꯁꯦ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯈꯔ ꯄꯥꯜꯂꯤ ꯁꯤꯗꯒꯤ ꯈꯔ ꯆꯥꯎꯕ ꯈꯜꯂꯒ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯅꯝꯃꯒꯦ ꯅꯠꯇ꯭ꯔꯗꯤ ꯅꯣꯕꯥꯞꯁꯦ ꯂꯣꯏꯈꯤꯕꯅ ꯍꯥꯟ ꯇꯥꯔꯦ ꯑꯩꯅ ꯅꯝꯒꯦ ꯇꯧꯔꯤꯉꯩꯗ ꯌꯧꯔꯦ ꯑꯃ ꯇꯥꯔꯦ ꯃꯁꯪꯒꯤꯁꯨ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯔꯁꯨ ꯃꯁꯛꯁꯤ ꯈꯤꯇꯪ ꯊꯤꯖꯔꯁꯨꯀꯣ ꯍꯥꯎꯗꯤ ꯍꯥꯎꯕꯅꯦꯕ ꯃꯍꯤ ꯍꯣꯝꯃꯦꯕ ꯅꯣꯕꯥꯞ ꯑꯃꯗꯣ ꯀꯩꯁꯨ ꯌꯥꯝ ꯊꯣꯛꯇꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯅꯣꯕꯥꯞ ꯑꯃꯗꯣ ꯁꯤꯗ ꯑꯅꯤ ꯁꯨꯕꯁꯦ ꯈꯣꯏ ꯑꯗꯨꯒ ꯁꯤꯅ ꯑꯍꯨꯝ ꯁꯨꯕ ꯅꯠꯇ꯭ꯔꯗꯤ ꯅꯣꯕꯥꯞꯁꯦ ꯀꯣꯟꯅꯗ꯭ꯔꯦ ꯌꯥꯔꯣꯏ ꯎ ꯃꯣꯔꯣꯛ ꯑꯁꯨꯕꯅꯤ sini mau masuk. Semuanya hi angang baga angu baga yang jalan sama. Sini na hau ni bu. Semahi memang jom. Ekok mukbang kami yang penuh ikan orang Khurumjari ngasih NOBAP Metpa pujare ningtin tum hokalok itu kok hai jam cari gak kui raba sage tuh itu kok sage tuh yang ada NOBAP sih loh gitu ya kok atau ngasih di sem sare kok pore tuh NOBAP sem Metpa pada luar hai jangan sambil ingat kok masih tahu sih kok cari mana kan tuh ini kok tuh ngasih di sama pore jadi betul banget deh bida sama khusus lagi tuh lam dasar ini na lagi fasa orang tak tahu kiri. Di sawah khusus lagi. NOBAP se macam nak tengah ini. Mereka kangcing bayar morok semua juga. Mahi jadi Midi semua tu NOBAP Metpa
ꯊꯣꯏꯗꯤꯡꯒꯨꯝꯕ ꯕꯦꯁꯣꯟꯒꯨꯝꯕꯒ ꯌꯥꯝ ꯍꯥꯞꯅꯩꯕ ꯑꯗꯣ ꯑꯩꯅ ꯍꯩꯅꯗꯤ ꯍꯩ ꯃꯍꯥꯎ ꯃꯥꯡꯉꯦꯕ ꯆꯤꯅꯤ ꯍꯥꯞꯄꯣ ꯃꯍꯥꯎ ꯃꯥꯡꯉꯦ ꯑꯁ ꯋꯥ ꯑꯁ ꯄꯦꯜꯂꯦꯍꯦ ꯃꯤꯠꯀ ꯏꯁꯤꯡ ꯑꯁ ꯄꯨꯛꯀ ꯄꯤꯛ ꯊꯜꯂꯦ ꯃꯦꯠꯄꯒꯤ ꯃꯍꯥꯎ ꯌꯥꯔꯦ ꯆꯞ ꯆꯥꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯃꯁꯅ ꯊꯤꯜꯂ ꯆꯥꯕꯁꯨ ꯍꯥꯎꯕꯅꯦꯕ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯂꯥꯛꯑꯦ ꯅꯅꯥꯎꯒ ꯇꯧꯔꯝꯕꯅꯦ ꯍꯩ ꯀꯣꯠꯂꯨ ꯂꯥꯎ ꯃꯃꯥ ꯑꯩ ꯁꯤ ꯇꯪꯈꯥꯏꯁꯦ ꯀꯣꯠꯂꯨ ꯂꯥꯎ ꯅꯝꯃꯤꯌꯦ ꯆꯥꯎ ꯂꯥꯎ ꯇꯨ ꯁꯤ ꯇꯪꯈꯥꯏꯁꯦ ꯆꯥꯃꯁꯨ ꯂꯩꯔꯦ ꯍꯧꯖꯤꯛ ꯆꯥꯎꯂꯣ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯗ ꯆꯥꯎꯂꯣ ꯍꯥꯏꯕ ꯅꯠꯇꯦ ꯅꯥꯀꯟꯗ ꯑꯗꯨꯝ ꯐꯝꯃ ꯆꯥꯎꯂꯣ ꯂꯧꯔꯣꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯂꯪꯆꯥꯛꯅꯒ ꯇꯧꯕ ꯌꯥꯝ ꯆꯥꯛꯑꯦ ꯑꯩꯈꯣꯏ ꯆꯔꯨꯃꯛꯇ ꯑꯣꯟꯕ ꯆꯠꯂꯒ
sắp trái rồi nó có là chảo chấm hổ này mà vậy sao lại cái mà rồi có trời ở đây sao bây giờ mình đang thang được xem là bắt đầu cái thang video đã ngoài bông bò cái